Northeastern region the narco terrorist emergency ama athubada lauthokpa amadi state sing asigi oiba dedicated anti narcotics bureau ama sembinaba Northeast state Nipan gi minister singda haijanava Cherol ama coordinating committee on Manipur integrity Cocomi gi maikadigi BJP Manipur Pradesh ki general secretary K Sarat Kumar da Pisinkhre Nitafat to take the Laiba BJP Manipur Pradesh ki Thambal sang and the Satuna Cherol Pisiluraba matung Pomi sing the Wangangaduna Cocomi coordinator Kuraja Matobana Haikivada, Haukiba Sahi Karasida, Indo Myanmar border, reason the lady by state sing Maruina, Mizoram, Assam, the Manipura, Kahen Monda, Myanmar on the gay, Mayai Kabasinzak, Lalon Bama, the narco terrorism gay, Kudong Sada Bama Maionari. Manipur Yoina, Lona Yadaba Monda, Mayai Kabasinzak, Lalon Basina Maramorga, Lamda Masigi San Milon, Nahasing the Pirakli Basaiting, Hell issue Amadi, law and order the sound of Saiting Pirakli. Kudong Sada Basi, Manipur state Kaktada, Thamnaba Amadi, Thamnaba Awaba Amadi Oide, Atop State Singi Mating Sangi, Piba Masida, Northeast Lady by State Singi coordinated Oiba, Anti Narcotics Bureau Amat Tambagi Tangai Padabama Lakli Basigi Yangaga, BJP Manipur Gi General Secretary Gi Kutangda Marilena Ba, State Sing Maruina, BJP na Lusing Ba Langak Singda, Taksin na Cherol si Pisinduna Lakpan Haiki. Northeast India gi tongan ba Indo Myanmar borderline region Maruina Manipur Mizoram Assam haiba mafam sing asida data kham leitaba aduga yamna ka hen mamongda Myanmar rom dagi angakpa phangna drug ki smuggling tawpa madu narcotic affairs loinana narco terrorism gi issue si yamna kankhalakpa wangkhalakna maram oirakanda haiba potsi Manipur khaktana Manipur gi miyam khaktana thengna bada akoigi capacity gi wangda chatiba pot mayam ama lakpa Atopa state singi involvement yamna tangai pharakta ba aduga atopa state sing sida su haiba narco terrorism gi impact si lakpana maram oirakanda ngasi Cocomi gi maikadigi awang nungpokta leiriba state Nipan gi chief minister singda akoi memorandum mama akoi submit tongnana ba akoi lakchabani BJP na government semba Manipur tharaga state mari adu Manipur gi de akoi honorable akoi gi state chief minister da masada du akoi kuchina jagani aduga Assam gi chief minister Himanta Biswa Arunachal gi chief minister Pema Khandu amadi akoi Tripura gi chief minister Manik Shaha haiba chief minister ahum asigi oina akoina submit tawjagiba memorandum copy asi akoi BJP gi hujik secretary general oina thauku biriba Sarat Kumar da akoi hujik magi office da akoi sinajaram le Nakalamarom da Cocomi gi Khongchang adubu thagatpa phongdokladuna BJP Manipur Pradesh ki General Secretary K Sarat Kumar Haikivada Cocomi na Manipur yauna Northeast State singda Mayai Kapasinza ki oiba awaba kudong sadaba ma thainari basi Hairiba State sing asigi apunba Anti Narcotics Bureau ama semgi wafam ama thamnakli basi thaganingai ni Manipur yoina su se minister gi binjeng makha Mayai Kapasinza yon amadi lalon ba thingnaba akanba khongjang ama sangsilli BJP Manipur Pradesh ki oina su Cocomi gi maikidegi thamnakli bu wafam asi thabak to onthona ba marilena ba authority da taksin gani haiki Cocomi site gi local steps yamna aba ba Northeast ki oina yamna pabak no thang amani logi haili ba truck na mahalaba Northeast ki maruina bagi lundam Manipur da honorable chief minister na paikalapa warum drugs truck marilena ba popi thaba de marilena puno si koi losin hadabani hadana maram ding asi koi gi leiriba naharol sing si China to gibo opem waduna ekoi mayam si pangal thon da ba budi luksung mangan ba wakal onam ta wakal khan bagi sakti walan na bo honor ko lanjam si mayam na bi damakta tungi naharol gi damakta honorable chief minister na matam kaya gi mane pakalak ba khongthang ruda ekoi maruina ekoi party side gi so masi Cocomi na singba lambi sida asigi thormasi ko thorang asi to bi siam na ko thagatse